Kongba phaoduna chatliba Imphal Yairipok Lambi semnabagi thabak lepkhriba asi thasigi tang 18 Phaobagi Manungda thabak suba Houdrabadi Miyamna lambi paring asi Thingjillagani khongjang changchilakadori hiramasiga mari lenena All Kongba Road United Clubs Organization akru kogi co-convener Seram Surjit Singh na phangdorakibada lambi paring asi hena phagat hannaba Kongba thongdagi hauraga kairau salam Phaobagi lambi saruk asi lengakta Haizaduna nongju tha mamangda semba loishinaba thabak suba haurakibani adubu thabak khusu asi tapmanbana PWD ki chief engineer loinana mari lenaba contractor da ai bachirol pishinduna thabak suba gi khongjel thuzin hannaba taksen hanki masigi mathakta chahi asigi June 3 tasu works minister Govindas Konthaujamga unaduna lambi semba gi thabak lep kiba asi amuk nau hauhan binaba taksen ki adubu Houdik Fauba Lambi Sembagi Thabak lep tuna leiri lambi thong phagathan ba haibasi lamdam asigi chawkhatpaga yamna mari lenari bani manamaduna mari lenaba authority na tha asigi 18 Phaobagi Manungda lambi semba Houdrabadi numidasigi ahing nongyai hauraga thabak suba Houdraba Fauba lambi paring asi Thingjillagani adu moinamak khongjang asida mahai masing dharma karma yauna essential service sing di konseloi hairi Yamna maru oiba koi state ki lambi ama oiba si matang kuina dagi semdana lakibadu haukiba chahi ama muksida koi lambi semba hobiram laga lambi asi nongju pantha laktingida loisanna ba honorable CM amasung works minister na subiba contractor da yamna akan ba apam thamaga lambi semba hobiraki adubu lambi asi semba horoiba contractor na yamna maram chada na matat subiba amasung yamna tapna subibana ngasi di lambi asi asuki matik Pibam chadre lagliba tang 18 Phaobagi Manungda lambi asi semba horaktuna yamna thuba matang manungda loisin bidragadi akukona akan ba khongjang changhin baga loinana tang 13 gi ahing ngai dagi dia koi yamna akan ba makhan makya gi kya gi khongjang sungchoi choi na changhilakani maram maduna akukona yamna akan ba khongjang asi changhilakni gi mangoinana mari ne nawti pamena sung contractor na lambi asi bu athubada semba hobirakna ba khungning chingchinjari